KNAB na Pharuba Olina AR na kanba ngamkre foreign aggression haibagi report lengakta lakpa laitri Govindas Kamjong district ki Myanmar galona bada leiba Namli Wangli Jechoro da Kuki terrorist singna attack torakraba tungda Manipur lengaki home minister Govindas konthawjamna lusingba MLA tarena saba high power committee amana thaudok thokli wampham singda haktheng ngana satuna yengsinkre khongsara du da saruk yakiba MLA sing adudi Thongam Bishwajit Thangjam Arun Kumar Abdul Nasir, MLA Laisio Kaising, Khasim Basum amasung Ramwibani, Home Minister Govindas na lusing bati madu, masi thangza numitki ayu anganbadagi Imphal thadokibani aduga MLA Laisio Kaising di Irai numitagi hauna station tawgun lairakibani, khongsaradu da lengaki maru oiba miyoi kya district authority amasung police officer kya marumda sarugyaki, makoina pungyar SC ki manung chanba namli Jet Jaro amasung Wangli market ta thokiba kaya toising adu yengsinki, mafam madugi miyamnadi team aduda attack tawramliba sing adu Myanmar romda operate tawba KNAB gi kangbuni haina wakali wafam adugi matangda paomisingna attack adu kanara chathakibano foreign aggression na hangba da wahang amada Govindas konthawjamna hai hauji phawbagi oinadi attack adu Myanmar romda operate tawriba Lalhouba kangbuna chathakibani haibagi report amata Manipur lengakta lakpa laitri adumakpu Khul ahumda attack tawguna yum kamaru mai thakiba amasung khunjasing lanjinaribasing asigi marumda security gi ahoba laiki haibadi mahakna yaki khunjasing thamlakpa wafam hairabadi tangkhulgi Khulsingda nongmai kapsinbada Indiana saba nongmai maru kamarum yauribasi karigino haina hangbada home minister na haike state ki amdagi yamlaba nongmai amasung nongmai maru sing lakhiba leibanina mafam amadagi amada adum sizinnarakpa yabagi oithokpa lei attack tawrakhiba numit aduda KNAB na faraga pukiba tangkhul nupi Olina ningsen AR na kalle haina Hindu pau seda report tarakli Naga Khul Singdagi Central Force laktokadabani KNAB na Kamjong district ke border village ahumda attack kiba thodok adu yauna foreign terrorist sing na faduna pukiba miyoi sing adu thadoknaba mari leinaba sing thabak lakhotkadabani Naga area da Central Force sing maru oina Assam Rifles laktolaga Manipur State Force amasung Special State Commando sing deploy tawgadabani haina Ansamna thadorakpa tirol amana hairi tirol asina makhata na hairibana government ke maikaidagi thodok asigi matangda kanwa mijeng changuna Kuki militant sing aduna phaduna pukiba miyoi sing adu kananaba lut tawguna pukiba civilian property adu recover taunaba pak san operation chathaba yauna rescue operation chathagadabani Myanmar dagi changlakkiba Kuki refugees singbu mateng piraga Naga Khul Singda su amasung Myanmar gi KNAB na attack chathakiba adu kanwa ongda condemn tawi militant sing aduna Kamjong district amasung Khul district ki Naga singgi mathakta leftana human right khongaunabagi thabak chathari micham praja sing bungak senaba lairiba Indian security force ki mamang maktada asigumba thawang sing asi matau karamna hankibano haina hangaduna foreign militant sing aduna attack aduda drone sijinabata natana afaba makhlgi khuchu kholai kya amasu sijinaki haiduna thawong sing aduda yamna kanna yaningda phongdorakle KNAB gi cadre ama Churachampurdagi fare security force na Kuki National Army Burma KNAB gi cadre ama Churachampur district ki Chobeng area dagi fare police ki pawgi matung inna tha sigi rai numit ahum subba rifles ki khupu amana Chobeng area da operation chathabada miyoi adu phaba ngamkibani hairi pharaba miyoi adudi Chobeng dagi Lal Thang John ni mahak Churachampurda leiba miyoi ni adumoina mak miyoi aduna KNAB da yauna bagi damakta chahi asi haurakpada Myanmar da chakhibani madugi matung miyoi aduna Churachampurda adumak halaki mahak Khul litan da thokliba tangdu leita taba phibam asi ohenaba thaurang tawki haibagi chingnaba lei hairi miyoi adudagi security force na 9mm gi pistol amasu phangba ngamki mahaki mathakta makhata na thigatpa haure hairi E-rickshaw e-auto singna service tawba khudakta lekwadabani union mayai lambigi route sing haibadi kaisam thong elangbam laikai ahan them laikai khagempali pisum nambul mapal haubam marak kaisam laikai hairangoi thong ningthemsa karong hairangoi thong maibam laikai amadi mongsangai na chingba mafam singda e-rickshaw amadi e-auto singna service tawba khudakta lekwadabani haina nong laikang transport union gi maikaidagi phongdorakli union asina thadorakpa tirol lamada hyriba route sing asida union asigi makhada ningsingba thoktringaidagi miyamgi chathok kasinda khudong chanabagidamakta service tawguna laksariba mafam sing ngaktani ikang khangaudana e-rickshaw e-auto singna unauthorized oina chanchilaktuna e-rickshaw e-auto sing
asina service tawriba si khudakta lepkadabani haina union asigi phamkiba miyamna warepnare adubu masagi oina men rota chachabade athingba amata leite union asigi regional area operation oiriba mafam singdagi passenger service tawbadi yaroi harakli Tronglauwi thogdok political gi khudong chaba launaba mioi kharana chathaba lalongni CSBJ hokiba April 3 ke ayu anganbada Bisnupur district ke manung chanba Tronglauwi awang lekaida sakti leiraba bom kapsinduna pikliba angang ani hatkebagi thogdok adu maitei amasung kuki gi lal asigi manung chande thogdok adu political gi khudong chaba launaba mioi kharana chathakiba lalong amani haina socio political accommodator chongtham bijaina phongdokre wafam asi ngarang lampel da leiba mahaki mayumda pangthokiba pawgi mifam amada mahakna phongdokibani pawgi mifam aduga mari leinana chongtham bijaina phongdokibada Tronglauwi da thokiba laibak thiba thogdok asigi matangda NIA na chapchaba khudam chagnam puthoktringaida ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯧꯗꯣꯛ ꯑꯁꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯂꯥꯟꯅꯤ ꯍꯥꯏꯕ ꯂꯧꯕ ꯆꯨꯝꯂꯣꯏ ꯍꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯂꯧꯅꯕꯒꯤꯗꯃꯛꯇ RPG ꯀꯥꯞꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯖꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯈꯤꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ NIAꯗ ꯆꯞ ꯆꯥꯅ ꯊꯤꯍꯟꯗꯨꯅ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯁꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ NIAꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎꯆꯦ ꯑꯃꯅ ꯊꯧꯗꯣꯛ ꯑꯁꯤ ꯑꯅꯛꯄ ꯃꯐꯝꯗꯒꯤ ꯃꯤ ꯅꯦꯛꯂꯒ ꯆꯠꯊꯍꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯃꯁꯥꯃꯛꯁꯨ ꯐꯪꯁꯟ ꯑꯃꯗ ꯊꯧꯗꯣꯛ ꯑꯗꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯊꯣꯛꯍꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅꯁꯨ ꯊꯧꯗꯣꯛ ꯑꯗꯨ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ BJPꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯑꯅꯤꯗ ꯄꯥꯎꯃꯤꯁꯤꯡꯅ UKNAꯒꯤ ꯃꯤꯑꯣꯏ 3 ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯀ ꯆꯦꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯗꯦ ꯍꯥꯏꯕꯅꯤ ꯏꯟꯗꯤꯌꯥꯅ ꯑꯅꯧꯕ ꯋꯦꯄꯟ ꯁꯤꯁꯇꯦꯝꯒꯤ ꯑꯍꯥꯟꯕ ꯐ꯭ꯂꯥꯏꯠ ꯇ꯭ꯔꯥꯌꯦꯜ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯨꯊꯣꯛꯆꯕ ꯒ꯭ꯂꯥꯏꯗ ꯋꯦꯄꯟ ꯁꯤꯁꯇꯦꯝꯒꯤ ꯑꯍꯥꯟꯕ ꯐ꯭ꯂꯥꯏꯠ ꯇ꯭ꯔꯥꯌꯦꯜ ꯑꯗꯨ ꯉꯔꯥꯡ ꯑꯣꯔꯤꯁꯥꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯄꯔꯤꯡꯗ ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯦ ꯇꯦꯛꯅꯤꯀꯦꯜ ꯑꯦꯗꯚꯥꯟꯁ ꯔꯦꯟꯖ ꯑꯣꯔꯒꯃꯦꯟꯇꯦꯁꯟ TARA ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯟꯒꯥꯏꯗꯦꯗ ꯋꯥꯔꯍꯦꯗꯁꯤꯡ ꯑꯗꯨ ꯒꯥꯏꯗꯦꯗ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯆꯥꯡꯌꯦꯡ ꯉꯔꯥꯡ ꯑꯣꯔꯤꯁꯥꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯄꯔꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯤꯐꯦꯟꯁ ꯔꯤꯁꯔꯆ ꯑꯦꯟड ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ DRDO ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯑꯦꯌꯔ ꯐꯣꯔꯁꯅ ꯑꯣꯔꯤꯁꯥꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯄꯔꯤꯡꯗ TARA ꯋꯦꯄꯟ ꯁꯤꯁꯇꯦꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯑꯍꯥꯟꯕ ꯐ꯭ꯂꯥꯏꯠ ꯇ꯭ꯔꯥꯌꯦꯜ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯋꯦꯄꯟ ꯁꯤꯁꯇꯦꯝ ꯑꯁꯤ DRDOꯒꯤ ꯂꯦꯕꯣꯔꯦꯇꯔꯤꯁꯤꯡꯒ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯩꯕ ꯔꯤꯁꯔꯆ ꯁꯦꯟꯇꯔ ꯏꯃꯥꯔꯠꯀ ꯂꯣꯏꯅꯅ ꯄꯨꯟꯅ ꯗꯤꯖꯥꯏꯟ ꯇꯧꯃꯤꯟꯅꯈꯤꯕꯅꯤ ꯁꯦꯜ ꯆꯪꯕꯒꯤ ꯆꯥꯡ ꯍꯟꯊꯕ ꯑꯃꯁꯨꯡ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯂꯩꯅ ꯇꯥꯔꯒꯦꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯁꯇ꯭ꯔꯥꯏꯛ ꯇꯧꯕ ꯉꯝꯕꯒꯤ ꯆꯥꯡ ꯋꯥꯡꯕ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯅꯣꯡꯊꯛꯇꯒꯤ ꯂꯩꯃꯥꯏꯗ ꯂꯩꯕ ꯇꯥꯔꯒꯦꯠꯁꯤꯡ ꯊꯨꯒꯥꯏꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯂꯨꯞ 3 ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ 3ꯇ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ ꯑꯦꯝꯁꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯨꯀ꯭ꯔꯥ ꯃꯥꯂꯪꯕ ꯃꯩꯇꯩ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅꯥꯝ ꯔꯣꯃꯦꯁ ꯁꯨꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯡꯊꯧꯖꯝ ꯙꯅꯀꯨꯃꯥꯔ ꯃꯩꯇꯩ MSFꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯤꯖꯝ ꯔꯣꯁꯟ KSAꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯣꯔꯥꯝ ꯍꯦꯝꯖꯤꯠ ꯑꯃꯗꯤ ꯑꯇꯩ ꯑꯦꯝꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯣꯡꯖꯝ ꯊꯣꯡꯂꯦꯟ ꯃꯩꯇꯩꯅ ꯈꯨꯌꯦꯛ ꯄꯤꯔꯒ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯅꯤ ꯍꯥꯏꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯟꯒꯠꯂꯛꯂꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯒꯤ ꯃꯈꯥ ꯁꯝꯊꯔꯛꯄ ꯑꯣꯏꯅ ꯃꯦ 3ꯇ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯁꯤꯡꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯝꯂꯤ ꯋꯥꯡꯂꯤ ꯆꯦꯔꯣꯜꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯆꯝ ꯃꯌꯥꯝ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯩ ꯊꯥꯔꯝꯕ ꯑꯁꯤ ꯌꯥꯝꯅ ꯂꯨꯖꯗꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯊꯨꯕꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯄꯨꯃꯨꯠ ꯃꯨꯊꯠꯅꯕꯒꯤ ꯂꯥꯂꯣꯡ ꯑꯣꯏꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯃꯤꯌꯥꯝ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯃꯥꯡ ꯇꯥꯛꯍꯟꯕ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯀꯤ ꯈꯨꯠ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯊꯣꯛꯂꯛꯂꯦ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯖꯤꯟꯈ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯂꯕꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯔꯝꯕ ꯂꯩꯉꯥꯛꯂꯣꯟꯅꯣ ꯂꯩꯉꯥꯛ ꯁꯨꯞꯂꯤ ꯄꯥꯏꯔꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡꯅ
ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯉꯥꯛꯄꯤ-ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯈ꯭ꯔꯒ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨꯍꯠ-ꯅꯩꯍꯠꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯗ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯅꯝꯊꯕꯒꯤ ꯀꯥ-ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯃꯨꯊꯠꯅꯕꯒꯤ ꯑꯔꯣꯟꯕ ꯂꯥꯜꯂꯣꯡꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯃꯥꯟꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯁꯨꯕꯦꯟꯗꯨ ꯃꯤꯅꯤꯁꯇꯔ 5ꯒ ꯂꯣꯏꯅꯅ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯁꯤꯑꯦꯝ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯋꯥꯁꯛ ꯂꯧꯕꯗ ꯄꯤꯑꯦꯝ, ꯍꯩꯆꯑꯦꯝ, ꯁꯤꯑꯦꯝꯁꯤꯡ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯍꯤꯁꯇ꯭ꯔꯤꯗ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯨꯆꯤꯡꯕ ꯁꯨꯕꯦꯟꯗ ꯑꯙꯤꯀꯥꯔꯤꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ 7ꯁꯨꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯕꯨꯒꯦꯠ ꯄꯦꯔꯦꯗ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯒꯚꯔꯅꯔ ꯑꯥꯔ.ꯑꯦꯟ. ꯔꯕꯤꯅ ꯁꯨꯕꯦꯟꯗꯨ ꯑꯙꯤꯀꯥꯔꯤꯕꯨ ꯊꯕꯛ ꯄꯥꯏꯕ ꯑꯃꯗꯤ ꯑꯔꯣꯟꯕ ꯉꯥꯛꯄꯒꯤ ꯋꯥꯁꯛ ꯂꯧꯈꯤ꯫ ꯑꯦꯝ.ꯑꯦꯜ.ꯑꯦ. 5ꯁꯨ ꯀꯥꯎꯟꯁꯤꯂꯔ ꯑꯣꯐ ꯃꯤꯅꯤꯁꯇꯔꯗ ꯌꯥꯎꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤ꯫ ꯋꯥꯁꯛ ꯂꯧꯈ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ ꯗꯤꯂꯤꯞ ꯘꯣꯁ, ꯑꯒꯅꯤꯃꯤꯇ꯭ꯔ ꯄꯣꯜ, ꯑꯁꯣꯛ ꯀꯤꯔꯇꯅꯤꯌꯥ, ꯈꯨꯗꯤꯔꯥꯝ ꯇꯨꯗꯨ ꯑꯃꯁꯨꯡ ꯅꯤꯁꯤꯠ ꯄ꯭ꯔꯥꯃꯥꯅꯤꯛ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥꯃꯔꯨꯝ ꯁꯔꯨꯛ ꯌꯥꯈꯤ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯣꯒꯤ ꯑꯗꯤꯇ꯭ꯌꯅꯥꯊ, ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯃꯣꯍꯟ ꯌꯥꯁꯞ, ꯔꯥꯖꯁꯊꯥꯟꯒꯤ ꯃꯗꯟ ꯂꯥꯜ ꯁꯔꯃ ꯑꯃꯗꯤ ꯗꯦꯜꯂꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯔꯦꯈꯥ ꯒꯨꯞꯇꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯕꯦꯁ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯦꯇꯦꯛ ꯆꯠꯊꯕ ꯆꯤꯟ ꯀꯨꯀꯤ ꯖꯣꯟ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯕꯁꯨ ꯋꯥꯊꯣꯛ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯎꯕ ꯐꯪꯂꯤ꯫ ꯆꯍꯤ 3 ꯍꯦꯟꯖꯤꯜꯂꯛꯂꯕ ꯋꯥꯊꯣꯛ ꯑꯁꯤꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯕꯒꯤ ꯆꯥꯡ ꯈꯔ ꯅꯦꯝꯈ꯭ꯔꯕꯁꯨ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯇꯥꯡꯈꯨꯜ, ꯅꯥꯒꯥꯁꯤꯡꯗ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯡꯈꯨꯜ ꯈꯨꯟꯖꯥꯁꯤꯡ ꯍꯥꯠꯄ, ꯌꯨꯝ-ꯀꯩ ꯃꯩ ꯊꯥꯗꯨꯅ ꯇꯥꯟꯕꯒꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯦ 8ꯇ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯔꯨ ꯑꯃ ꯑꯣꯏꯔꯤꯕ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤ. ꯑꯃꯁꯨꯡ ꯄꯤ.ꯗꯤ.ꯑꯦꯐ.ꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯨꯜ 3ꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯃꯗꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯇꯥꯡꯒꯣꯏ ꯑꯣꯜꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯦꯇꯦꯛ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯈꯨꯟꯖꯥ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯈꯨꯟꯖꯥ 10 ꯍꯦꯟꯅ ꯂꯥꯟꯖꯦꯟꯅꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯇꯦꯛ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯐꯝ ꯊꯣꯛꯇꯦ꯫ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯇꯦꯔꯣꯔꯤꯖꯝꯒꯤ ꯈꯝ ꯊꯦꯡꯕ ꯀ꯭ꯔꯥꯏꯝ ꯆꯠꯊꯕꯗ ꯆꯦꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯊꯣꯛꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯕꯣꯔꯗꯔ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯦꯟ ꯏꯃꯥꯏꯒ꯭ꯔꯦꯟꯠ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯆꯥꯎꯅ ꯁꯤꯡꯅꯕꯅꯤ꯫ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯃꯄꯥꯟ ꯂꯝꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯊꯣꯛ ꯑꯁꯤꯗ ꯃꯄꯥꯟ ꯂꯝꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯔꯝꯕꯗꯒꯤ ꯑꯃꯨꯛ ꯋꯥꯊꯣꯛ ꯑꯁꯤ ꯀꯨꯀꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯋꯥꯊꯣꯛꯅꯤ, ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯊꯨꯕꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯕꯁꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯛꯄ ꯆꯍꯤ 3 ꯍꯦꯜꯂꯦ꯫ ꯋꯥꯊꯣꯛ ꯑꯁꯤꯗ ꯃꯄꯥꯟ ꯂꯝꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯃꯦ 3ꯗ ꯃ꯭ꯌꯥꯟꯃꯥꯔ ꯕꯦꯁ ꯂꯥꯜꯍꯧꯔꯨ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤ.ꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤꯅ ꯂꯦꯡꯗ꯭ꯔꯕ ꯈꯨꯗꯝ ꯑꯣꯏꯔꯦ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯧꯈꯤꯕ ꯆꯍꯤ 2018ꯒꯤ ꯃꯇꯝꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯔꯤꯐ꯭ꯌꯨꯖꯤ ꯆꯤꯟ ꯀꯨꯀꯤ ꯖꯣꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯗꯒꯤ ꯇꯥꯡꯈꯨꯜ ꯑꯃꯗꯤ ꯏꯂꯤꯒꯦꯟ ꯏꯃꯥꯏꯒ꯭ꯔꯦꯟꯠ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛ ꯀꯌా ꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯁꯤꯖꯐꯥꯌꯔ ꯊꯨꯒꯥꯏꯗꯨꯅ ꯏꯖꯔꯦꯜꯅ ꯒꯥꯖꯥꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ 3 ꯍꯥꯠꯈ꯭ꯔꯦ꯫ ꯏꯖꯔꯦꯜ ꯑꯃꯗꯤ ꯂꯦꯕꯥꯅꯟꯒꯤ ꯃꯔꯛꯇ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯆꯠꯅ-ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯗꯨꯅ ꯏꯖꯔꯦꯜ ꯃꯤꯂꯤꯇꯔꯤꯅ ꯂꯦꯕꯥꯅꯟꯒꯤ ꯒꯥꯖꯥ ꯁꯤꯇꯤꯗ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯂꯦꯕꯥꯅꯟꯒꯤ ꯃꯤꯑꯣꯏ 3 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯖꯥ ꯁꯤꯇꯤꯗ ꯑꯟꯁꯥꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡꯗ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯑꯄꯥꯆꯤ ꯍꯦꯂꯤꯀꯣꯞꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯔ 3 ꯌꯥꯎꯅ ꯄꯨꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ 4 ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯔ 3ꯅ ꯈꯨꯗꯛꯇ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯑꯗꯨꯅ ꯁꯣꯛꯄꯗꯒꯤ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡ ꯄꯊꯥꯞ ꯆꯠꯊꯔꯤꯉꯩ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ 4 ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯅꯠꯇꯅ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯤꯆꯝ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯑꯄꯥꯆꯤ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯑꯃꯗꯤ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯜ ꯁꯤꯐꯥ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯔꯦꯗ ꯑꯦꯁꯦꯟꯠ ꯑꯜ ꯁꯌꯥꯔꯥ
Saraya Field Hospital da lairi hari hokiba sahi gi October thar dagi hautna Israel fair gi na kanglon thugai na Israel na ngasi phawba Palestine gi mathak leptuna attack tharakhi maru oina Gaza city da Israel na atamna attack tharakuna maru ba infrastructure kya tatana thugai na manghanta khali chaliba sahi asigi April tha da Palestine amadi Israel gi marakta chanakhiba ceasefire gi chana kanglon adu thugai na Israel lamina Palestine gi mathak leptuna attack tharakli sayol asida su ceasefire bal tawna Israel na Gaza gi mathakta akanba moongda attack athaduna Palestine gi miyoi 113 hatkre miyoi 333 hembana asoka panangkre haina Gaza government ki media official singi maikaidi gi phongdurakli official asigi matugi na Israel amadi Lebanon gi marakta thokliba conflict asina maram oiraga awa ana taraba Lebanon gi miyamda 19 hena 8 trucksing chathokasin tawbada ayaba pigani haina ceasefire gi chana kanglon da yaurabasu Israel na violate takuna sumna gi 3 ga changwa ga sumna ahum 8 trucks Gaza da city da changba yabagi ayaba Israel army na pidu lairi Israel gi thawong asina mathau taba healthcare water supply amadi no moda changdraba yadraba tangai fadraba polam sing fangnaba honabada Palestine gi miyam na duki matik awaba mayok nare haina phongdurakle